Ngasi gi wari asi 2013 gini. Rina Kobi nupi ama mahaki mamanaba ni Rohan Saurabh amadi mahaki Gita Kobi mamanabi amaga loinana Himachal gi Kulu Kobo mafam amada numit marini gi trip ta chatlami. Makhoi gi trip adugi aroiba numit adu Dussehra gi numit oirami. Haina balai madudi Kulu hairiba mafam asigi Dussehra asi India pumbada khwaidagi maming chatpa Dussehra singi manungda amani. Maram aduna Rinana mahaki mamanabi sing aduda makhoina makhoigi mayum Delhi da handringaida makhoi Dussehra gi mela adu yenglusi haiduna yamna kanna haijarami. Makhoi pumnamak harau harauna Rina gi wafam adu yarami amadi makhoi pumnamak masa masa gi pochai sing adu gari manungda haptuna mela yengba chalami. Makhoi mela tauriba mafam adu yogadaba khara khakta walami. Adubu ikhang khangutana makhoina makhoigi gari gi tayaraduna karigumba pot ama takkibagum taurami. Saurabna kudakta gari dagi kumthaduna yenglami. Saurabna makhoigi gari adu lambi ahum phangba mafam amagi mayai chabukta khamdun leiba urami. Amati makhoigi gari adugi makhada hawdong amuba amagi asiba haksang amati nimbu ama taduna leiba urami. Saurabna wafam asi makhoi pumnamakta hairami. Saurabna mafam adugi angangsingna lambi satpa misingda kihange haiduna fagi tawba oiramgani haiduna hairaklami. Gita amadi Rohansu Saurabna hairiwa wafam adu chumlamgani haiduna khalami. Adubu Rina gi thamoida karigumba intuition ama fauraklami. Haibadi makhoida karigumba fattaba thokdok ama tholkadama malami. Rina na makhoida mangonda faurakliba intuition adugi maramda haige haiduna hek tawbaga Saurabh gari adugi manungda changduna famhi amadi gari adu thorami. Makhoi mafam adudagi khara laglaba matungda ikang khangudana makhoigi gari adu khangleb lepki. Maduda Rohanna gari dagi kumthaduna yenglubada makhoigi gari na hawdong amuba amadi nimbu takluba tayar adu nuksit chatuna leiramba ukhi. Mado ubada makhoina melagi mafam adusu pangtap thaptre maram aduna makhoi makhongna chatkrasi haiduna hainarami. Adubu chatna Gitana mahakpu amuk hanna gari adugi manakta kaurakpugum taurami. Amadi mahak hanjin maning leithoptuna yenglami. Rina ka punna chanmina ringaida Rohan gi mideng adu Rina gi khongkup adu da tarami. Rohan na Rina gi khongkup adu da I taituna leiba urami. Mado buda Rohan na Rina da I adu karamna tairakibano haituna hanglami. Adubu Rina di karimata khumdana tumina chatuna leirami. Matang adu da Saurabh chalambatagi ikang khangutana khudi thijinduna tusillami. Saurabh na tusinbada ubada mahaki mamanabi sing adu mangonda kana noklami. Adubu Saurabh khangau hogalami amadi mangonda kanaguma mana yamna kana ilakpadagi mahak tusinbani haiduna hairaklami. Makhoi pumnamak Saurabh ke wahai adu tabada khara ngaklami maramdi mafam aduda makhoi mari natana atai kanamata leramde. Matang aduda makhoina khara thablapna Rina na yamna kana laubagi khonjel ama tarami. Khonjel adu tabada makhoina maning leithoklaga yenglubada Rina makhoidagi yamna thapna laura duna chelakpa ukhi. Mado ubada Rohan Gita amadi Saurabh thajaba ngamlamde amadi pungangaklami. Ngasaidagi makhoiga punna chanminaramba Rina hawjik mafam aduda leramde. Asengba Rina na makhoi mayamgi manak yauraklaba kanda mahakpu gari aduda mathanta hundokpiduna thamlamliba karigino haiduna hanglaklami. Rina gi wahai adu tabada Gita aduki matik takirami haibada mahaki haksang adu humangna punglublablami. Amadi mafam aduda tumina leptuna leirami. Gita gi mataw adu ubada Rohanna nang namok ikang khangudana amok kedaure haituna hanglami. Maduda Gita mahaki makhud adu thangatuna upambi amada makhud adu thilami. Matang aduda makhoi pumnamakna upambi adu da yenglami. Makhoina upambi aduda ona tainana yanduna nupi ama leiba urami. Nupi adu atuki matik takirami haibada Gita di nupi adu ubada mafam aduda wanthaduna tarami. Nupi adugi mamit adu igumna ngasanganglami. Yamna sanglaba ngosok ngawraba sam apaiba makhut amadi fi angawba setuna makhoi mayambu mutna yengduna noktuna leirami. Nupi adugi hek manakta hawdong amuba amasu upambi adugi mathakta famduna leirami. Hawdong adubu urubadagi Rina Saurabh amadi Rohan yamna kirami amadi Gita bu thangduna mafam adudagi chelaklami. Makhoi kanna chenduna Dussehra ki mela tauriba mafam aduda yauraklami. Mafam adu yauraba matungda makhoina Gita bu hawdoknaba honarami. Adubu Gita na wakhal taraklaba matungda mahak kiman kituna makhon fau phajana thoklamde. Makhoi mari numit adugi ahing adu melagi mafam aduda lelami amadi nongalaba matungda makhoi gi gari adu semjellaba matungda makhoi mafam adudagi thoklaklami. Adubu mafam adudagi thoklakpada Gita heart fail oiduna yamna wana sikhi.
Numit karanagi matungda Rinana Saurab amadi Rohanda numit adu mahagna gita garigi mapanda karigumba ama yamna munna yengduna leirambo uhawi haiduna hairaklabi. Maduda Rinana gari adugi thongnawdagi mapanda yenglubada mahagna numit adugi nungdangda nupi ama onna tainana yanduna leirambo upambi adu urami. Rinana upambi aduda nupi adubudi leiba uramde adubu amuba haudong adudi upambi aduda famduna leiba urami. Gita amuba haudong adubu yamna munna yengduna leirami. Ikhang khangawdana amuba haudong adubu yengna Gita gi mamit adu ngasangangba hurakhi. Gita Rinada munna yengladuna makhoina numit adugi ahing aduda urakhiba nupi aduna nokfet tawduna nokpa adugumna noktuna leirami. Madogi ngaihaki matungta Gita heartfelt oiduna seikhi. Numit adudi Rina Gita gi mato adu ubada aduki matikta kirami habada mahak kanamatada karimata haiba ngamlamde. Amati makhoi ahumna numit aduda makhoigi nungsizaraba mamanabi Gitaga mapunsi supagi oina kainakhi. Numit adugi tamthiraba amati sathiraba ahing adu makhoi kaupa ngamgani haiba thajate. Amati wari asibu tabiriba nungsizaraba aigi viewers singi maraktagi karigumba kanagumba amana lambi asidagi kulu chatke khanbirabadi lambi aduda leiba phi angawa sepa nupi amati amuba hodong adu thengnadanaba haiduna honabiu. Facebook ta Manipuri horror story gi Facebook page fu follow tawiramo. Loinana karigumba wari asu mayamna pambi taragadi channel asibu subscribe tawiramo amadi video asibu like and share amam tawiramo. Mathangi video da amuk unarasi habisiga loinana yangkopam loyangan bana mayam pumnamuk thi kainabagi yathang nizari.